Manipur Top Channel dugi ngasi ayu angan bafong base phong da February gi tang 13 Manipur Pauda lamjan bakhuman wanted lokthokre. Hauzi KCP PWG gi self-strat chairman oiriba awang khunong mayale kaidigi lesram mangonjau allies lamyan bakhuman allies LK allies samu allies singkhai nganba allies Hirachandra allies Jagadish koireila apokpa lesram mono hairiba miyu asi tongan ba casing da senabadagi wanted lokthokle haini Imphal West ki SP gi serol amana hairi Serol asina makhata na hairi bana lamyan bakhuman asi Imphal Police Station gi FIR number 202 of 10/2017 Imphal Police Station gi FIR number 33 of 2/2018 amasum Singjamai Police Station gi FIR number 8 of 1/2020 gi tongan ba casing da senai hairi miyu asi phana na bagi pau pirak pasingda lupa lakh amagi reward pigani Pau pirak pasingi masak maming losilaga thamgani Maka mari lainaba information sing Imphal West ki SP ki mobile number 9612759705 Imphal Police Station ki OC ki mobile number 70056259009 City OC ki mobile number 9436026255 amasum Singjamai Police Station ki OC ki mobile number 9436028172 da pau pirak pa yagane haina su pausi asin makhatana phongdorokni. Thank you.